ꯁꯤꯟꯊꯥꯁꯨ ꯂꯩꯁꯦ ꯍꯦꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯝꯕꯟꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯩꯁꯦ ꯍꯦꯟꯕꯤ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯆꯥꯗꯣ ꯑꯌꯥꯝꯕꯅ ꯁꯤꯟꯊꯥꯗꯇ ꯄꯤꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯝꯗꯅ ꯀꯥꯗ ꯍꯦꯛ ꯊꯥꯖꯤꯟꯕꯤꯔꯛꯏ ꯅꯨꯄꯤꯗꯣ꯫ ꯅꯨꯄꯤ ꯃꯥꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯆꯪꯂꯛꯇꯨꯅ ꯆꯥꯗꯨ ꯇꯦꯕꯜꯗꯨꯗ ꯐꯠ ꯊꯝꯂꯒ "ꯌꯥꯝꯕꯣ, ꯆꯥꯁꯤꯗ ꯂꯩꯔꯦ, ꯑꯩ ꯆꯥ ꯊꯛꯇꯦ." "ꯀꯩꯅꯣ, ꯅꯍꯥꯟꯒꯩ ꯆꯟꯅ ꯄꯤꯕꯗꯗꯤ ꯑꯗꯨꯝ ꯊꯛꯏꯗꯨꯗꯤ, ꯆꯥ ꯄꯥꯝꯃꯦꯅ, ꯑꯗꯣ ꯉꯁꯤ ꯊꯛꯅꯤꯡꯗ꯭ꯔꯒꯗꯤ ꯁꯪꯒꯣꯝ ꯑꯣꯏꯅ ꯁꯦꯝꯃꯧꯔꯥ?" "ꯑꯩꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯄꯤꯔꯝꯕ ꯆꯥ ꯈꯛ ꯄꯥꯝꯃꯦ, ꯑꯗꯨ ꯈꯛ ꯊꯛꯏ꯫ ꯉꯁꯤꯒꯤꯁꯤꯗꯤ ꯇꯦꯕꯜꯗꯅꯤ, ꯑꯗꯨꯅ ꯇꯦꯕꯜꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯄꯤꯊꯛꯄꯤꯔꯣ." ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯔꯩ ꯇꯧꯕ ꯇꯟꯕꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯗꯣ ꯃꯈꯨꯠꯇ ꯄꯤꯔꯛꯏ꯫ "ꯁꯦ ꯌꯥꯝꯕꯣ, ꯌꯥꯔꯕꯣ? ꯑꯩ ꯆꯥ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." ꯂꯧꯕꯤꯕꯒ ꯅꯠꯇꯦ ꯅꯨꯄꯥꯗꯣ ꯄꯩꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ "ꯆꯥꯁꯤ ꯂꯧꯔꯨꯃꯤ ꯑꯃꯨꯛ ꯅꯪꯕꯣ, ꯏꯪꯈ꯭ꯔꯅꯤꯌꯦ." "ꯅꯣꯏ ꯃꯉꯥꯜꯗꯨꯗ ꯍꯦꯛ ꯄꯤꯊꯣꯛ, ꯑꯗꯨꯏ ꯈꯨꯄꯤꯗꯨꯗꯤ." "ꯑꯁ, ꯑꯩ ꯀꯃꯥꯏꯅ ꯄꯤꯌꯨ ꯍꯥꯏꯅꯣ ꯌꯥꯝꯕꯣ? ꯌꯥꯝꯕꯨꯡꯅ ꯈꯤꯠꯇ ꯄꯤꯌꯣꯅ ꯑꯩ ꯄꯤꯔꯤꯁꯤꯗꯤ, ꯃꯉꯥꯜꯗꯨꯁꯨ ꯃꯍꯥꯏ ꯂꯩꯌꯦ ꯑꯣꯏꯕ." "ꯑꯗꯨꯗꯤ ꯌꯥꯝꯕꯨꯡꯁꯨ ꯁꯅꯥꯅꯨꯅ ꯄꯤꯔꯗꯤ ꯊꯛꯇꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ." "ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩ ꯂꯧꯖꯔꯒꯦ, ꯀꯤꯔ ꯋꯥ ꯉꯥꯡ ꯇꯧꯔꯤ." ꯂꯩꯁꯦ ꯍꯦꯟꯕꯤ ꯆꯥꯗꯣ ꯄꯤꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯔꯦ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ "ꯑꯁ, ꯀꯩꯅꯣ ꯌꯥꯝꯕꯣ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ?" ꯂꯩꯁꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯊꯛ ꯀꯩꯗꯧꯔꯛꯀꯅꯤ ꯈꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯔꯁꯟ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯆꯥ ꯈꯛꯂꯣ, ꯑꯇꯩꯗꯤ? ꯁꯥꯏꯠ ꯗꯤꯁ." "ꯀꯩꯅꯣ ꯌꯥꯝꯕꯣ, ꯆꯥꯛ ꯆꯥꯕꯁꯨ ꯅꯠꯇꯅ ꯀꯩꯅꯣ?" "ꯑꯁ, ꯑꯗꯨꯒꯤ ꯁꯥꯏꯠ ꯗꯤꯁꯇꯨ ꯅꯠꯇꯦꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ." "ꯑꯗꯨꯗꯤ ꯀꯩꯅꯣ?" ꯃꯥꯔꯁꯟ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯨꯄꯤꯗꯨꯒꯤ ꯈꯖꯥꯏꯗ ꯃꯆꯤꯟꯗꯨꯅ ꯈꯪꯊꯦꯡ ꯊꯦꯡꯂꯩ, ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯩꯁꯦ ꯍꯦꯟꯕꯤꯁꯨ ꯉꯛꯅ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯐꯝꯂꯒ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯥꯔꯁꯟꯁꯨ ꯂꯩꯁꯦ ꯍꯦꯟꯕꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯒꯤ ꯃꯐꯤ ꯄꯔꯄꯞ ꯍꯣꯡꯂꯒ ꯅꯨꯄꯤꯗꯨꯕꯨ ꯎꯗꯅꯕ ꯊꯩꯔꯒ ꯆꯦꯟꯒꯦ ꯍꯣꯠꯅꯕꯅꯤ꯫ ꯃꯄꯥꯟꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯩꯃꯁꯨ ꯍꯥꯏꯔꯤ, ꯃꯆꯥꯒꯤ ꯑꯗꯣ ꯇꯥꯍꯥꯕ ꯃꯇꯧ ꯑꯗꯨꯗ꯫ "ꯑꯣꯐꯤꯁ ꯆꯠꯂꯤꯗꯨꯕꯨ ꯌꯥꯝꯅ ꯉꯟꯃꯟꯗ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡꯒꯗꯤ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯣ?" "ꯏꯃꯥꯁꯦ, ꯑꯩ ꯑꯔꯨꯕ ꯑꯣꯐꯤꯁꯀꯤ ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯦ, ꯑꯗꯨꯅ ꯑꯣꯐꯤꯁꯇ ꯀꯧꯔꯒ ꯑꯗꯨꯝ ꯆꯥꯎꯔꯒꯦ." "ꯍꯥꯏ, ꯏꯕꯦꯝꯃꯒꯤ ꯃꯌꯨꯝꯒꯤ ꯃꯤ ꯄꯨꯂꯞ ꯂꯥꯛꯀꯅꯤ, ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ." ꯃꯥꯔꯁꯟꯁꯨ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡꯉꯤ, ꯑꯣꯐꯤꯁꯇ ꯀꯩꯁꯨ ꯑꯔꯨꯕ ꯊꯕꯛ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯤ ꯃꯥꯁꯨ ꯉꯝꯅꯕꯗꯨꯃꯛ ꯍꯥꯏꯔꯤ꯫ "ꯏꯃꯥꯁꯤꯅ ꯁꯥꯎꯗꯅꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ, ꯑꯩ ꯆꯠꯇ ꯌꯥꯗ ꯇꯧꯕꯅꯤ." "ꯍꯣ, ꯐꯔꯦ, ꯑꯗꯨ ꯒꯥꯔꯤꯒꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡ ꯊꯧꯀꯣ." ꯃꯥꯔꯁꯟꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯦ ꯍꯦꯟꯕꯤꯁꯨ ꯅꯨꯄꯥꯗꯨꯅ ꯁꯨꯛꯊꯥ ꯊꯥꯖꯗ ꯇꯧꯔꯝꯂꯤꯕ ꯏꯔꯥꯡ ꯑꯗꯨꯗ ꯃꯊꯟꯇ ꯄꯪꯏꯗ ꯏꯀꯥꯏꯖꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯃꯥꯔꯁꯟꯁꯨ ꯊꯕꯛ ꯃꯐꯝ ꯌꯧꯗꯨꯅ ꯃꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯊꯝꯂꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯐꯝꯊꯒꯦ ꯇꯧꯕꯗ ꯉꯥꯏꯔꯤ꯫ ꯁꯔꯕꯨ ꯎꯅꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤ, ꯊꯥꯖꯤꯟꯖꯔꯛꯄ ꯌꯥꯔꯗ꯭ꯔꯥ?" ꯄꯤꯌꯣꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯔꯁꯟꯁꯨ ꯉꯥꯏꯍꯥꯛꯇꯤ ꯈꯟꯖꯥꯟꯅꯩ, ꯑꯗꯨꯕꯨ ꯏꯀꯨꯏꯗ ꯄꯥꯎꯈꯨꯝꯗꯨꯗꯤ ꯄꯤꯔꯛꯏ꯫ "ꯊꯥꯖꯤꯟꯕꯤꯔꯣ." ꯅꯨꯄꯥꯗꯨꯁꯨ ꯆꯠꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯆꯪꯒꯦ ꯍꯥꯏꯕꯒꯤ ꯁꯃꯦꯟ ꯄꯤꯗ ꯔꯨꯝ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ "ꯌꯥꯝꯕꯣ." ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡꯅ ꯌꯦꯡꯈꯠꯂꯛꯏ, ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ, ꯃꯃꯤꯠꯇꯃꯛ ꯈꯥꯅ ꯌꯦꯡꯕꯅꯤ꯫ "ꯌꯥꯝꯕꯨꯡꯅ ꯇꯧꯔꯤꯕꯗꯣ ꯈꯛꯅ ꯑꯆꯨꯝꯕꯅꯦꯅ ꯈꯟꯕ꯭ꯔꯣ? ꯑꯩꯕꯨ ꯀꯩꯁꯨꯛ ꯂꯩꯇꯕ ꯃꯃꯜ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯁꯦꯜ ꯈꯔꯗꯨꯅ ꯂꯩꯕ ꯌꯥꯒꯅꯤꯅ ꯈꯜꯂꯤꯔꯣ?" ꯃꯥꯔꯁꯟ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯈꯤ꯫ "ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ, ꯄꯥꯞ ꯆꯦꯜꯂꯕ ꯅꯪꯒꯤ ꯅꯆꯤꯟꯗꯨꯅ ꯃꯤꯡꯒꯧꯗ ꯏꯐꯝꯗ ꯍꯟꯖꯤꯟ ꯀꯧꯒꯅꯨ ꯍꯥꯏꯗꯅ? ꯑꯗꯨꯒ ꯑꯃꯅ ꯃꯐꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄꯒꯤ ꯑꯌꯥꯕ ꯀꯅꯥꯅ ꯅꯐꯝꯗ ꯄꯤꯒꯦ? ꯑꯩꯅ ꯄꯤꯕ ꯁꯦꯜꯗꯨ ꯋꯥꯠꯂꯦ ꯍꯥꯏꯕꯒꯤꯗꯤ ꯑꯩ ꯍꯥꯞꯈꯤ, ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯏꯖꯠꯄꯨ ꯑꯩꯅ ꯂꯩꯒꯦ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ, ꯅꯪ ꯅꯁꯥꯅ ꯅꯨꯄꯥ ꯈꯨꯗꯤꯡ." ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯉꯥꯏꯍꯥꯛ ꯂꯩ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗꯨ ꯍꯦꯟꯃꯟꯕꯅ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯔꯛꯏ꯫ "ꯑꯩꯅ ꯅꯪꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯒꯦ ꯈꯟꯕ ꯂꯩꯇꯦ, ꯅꯪꯇ ꯅꯋꯣꯛꯇꯕꯤ ꯑꯣꯏꯕꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯀꯔꯕꯥꯔ ꯇꯧꯕꯅꯤ, ꯑꯗꯨꯒ ꯁꯤꯃꯁꯨ ꯅꯪꯅ ꯈꯪꯈꯣ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯈꯟꯅ ꯈꯣꯡꯊꯥꯡ ꯑꯁꯦ ꯑꯩꯅ ꯊꯥꯡꯈꯤꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ?" "ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ?" ꯋꯥꯗꯨ ꯃꯈꯥ ꯇꯥꯍꯟꯗꯦ꯫ ꯃꯥꯔꯁꯟ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯪꯒꯨꯝꯕ ꯑꯇꯥ ꯑꯇꯨ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯅꯪ
ꯑꯩꯉꯣꯟꯗ ꯍꯥꯏꯕꯒꯨꯝꯕꯅꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ. ꯃꯇꯨꯡ ꯃꯅꯥꯎ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯉꯥꯡꯕꯗꯤ ꯇꯣꯛꯈ꯭ꯔꯣ. ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯕꯗ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣ. ꯁꯦꯜ ꯈꯔ ꯄꯤꯔꯤꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛ ꯎꯠꯄꯤꯒꯦꯅ ꯈꯟꯕꯅꯤ. ꯌꯥꯔꯦ, ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯔꯅꯤ. ꯃꯤꯅ ꯏꯀꯥꯏꯕ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯪꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ. ꯁꯅꯥꯅꯨꯗꯣ ꯑꯃꯨꯛꯀꯁꯨ ꯇꯥꯠꯀꯤ ꯐꯤ ꯁꯤꯟꯊꯗꯨꯅ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯦꯗꯅ. ꯑꯩꯒꯤ ꯃꯐꯝ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯌꯥꯝꯃꯛꯅ ꯄꯤꯕꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ? ꯑꯩꯕꯨ ꯈꯤꯇꯪ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯣ? ꯃꯥꯔꯁꯟ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯈꯖꯤꯛ ꯇꯝꯂꯦ. ꯇꯞꯅ ꯄꯣꯀꯦꯠ ꯑꯅꯤꯗꯣ ꯃꯈꯨꯠ ꯍꯨꯝꯖꯤꯟ ꯁꯦꯀꯦꯟ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯈꯤ. ꯍꯥꯏꯔꯦ ꯏꯔꯦꯝ ꯂꯦꯝꯖꯅ, ꯅꯨꯡꯁꯤꯕ? ꯍꯣꯏ, ꯃꯇꯝ ꯑꯃꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ. ꯀꯥꯟꯅꯗ꯭ꯔꯕ ꯃꯜꯂꯕ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯊꯃꯣꯏꯗ ꯆꯣꯡꯂꯛꯂꯤꯕ ꯏꯍꯨꯜ ꯑꯁꯦ ꯑꯃꯨꯛꯄ ꯌꯥꯎꯗꯦ. ꯅꯪꯒꯤꯅꯦ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯌꯥꯎꯗꯦ. ꯐꯥꯎꯔꯛꯂꯤꯕ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜ ꯄꯨꯝꯕ ꯑꯩꯒꯤ ꯑꯕꯦꯝꯃꯒꯤꯅꯤ, ꯑꯩꯒꯤ ꯊꯋꯥꯏꯒꯤꯅꯤ. ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯃꯆꯨ ꯑꯃꯠꯇ ꯁꯪꯖꯅꯤꯡꯗ꯭ꯔꯦ. ꯑꯇꯣꯞꯄ ꯑꯃꯠꯇꯒꯤ ꯃꯐꯝꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯇꯦ. ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯑꯣꯏꯈ꯭ꯔꯦ. ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯅꯨꯄꯤꯗꯣ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯅ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯁꯣꯝꯗꯅ ꯂꯩꯁꯦꯍꯟꯕꯤꯒꯤ ꯀꯥꯗꯅꯤ. ꯅꯥꯎ, ꯅꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯒꯗꯧꯕꯅꯤꯀꯣ. ꯃꯥꯅ ꯆꯥꯎꯔꯦ ꯍꯥꯏꯗꯅ ꯅꯪꯁꯨ ꯐꯤꯡꯒꯠꯂꯒꯗꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯄꯥꯟꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ. ꯃꯃꯥꯡꯗ ꯃꯥꯅ ꯐꯅ ꯁꯣꯏꯈꯤꯕ ꯑꯣꯏꯔꯒꯁꯨ ꯅꯪ ꯈꯨꯗꯤꯡꯃꯛꯇꯣ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ. ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕꯅꯤ. ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯁꯃꯥꯖꯀꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯅꯤꯡꯊꯤꯅꯁꯨ ꯃꯈꯥ ꯇꯥꯔꯦ. ꯅꯨꯄꯤꯅ ꯁꯨꯝꯕꯗ ꯄꯪꯊꯗꯕ ꯅꯨꯄꯥ ꯂꯩꯕ ꯍꯧꯅꯗꯦ ꯅꯥꯎ. ꯃꯥꯅ ꯐꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒꯁꯨꯅꯦ, ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯅꯪꯅ ꯈꯨꯠ ꯄꯥꯏꯔꯒ ꯄꯨꯊꯣꯔꯛꯀꯗꯧꯕꯅꯤ. ꯅꯪꯅ ꯅꯄꯨꯔꯣꯏꯕꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯤꯕ ꯃꯈꯩꯅꯦ, ꯃꯤꯅꯁꯨ ꯃꯥꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯒꯗꯧꯔꯤꯅꯤ. ꯅꯄꯨꯔꯣꯏꯕꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯀꯦ, ꯂꯩꯈꯥ ꯇꯥꯍꯟꯒꯦ. ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤꯀꯣ. ꯂꯩꯁꯦꯍꯟꯕꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ. ꯑꯗꯨꯃꯛ ꯃꯔꯨ ꯂꯨꯛꯅ ꯇꯥꯔꯤ. ꯔꯥꯅꯤꯁꯨ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯦꯟ ꯄꯦꯟꯗꯕꯗꯣ ꯃꯥ ꯂꯩꯕꯗꯨꯗ ꯍꯪꯒꯣꯏꯔꯅꯤ ꯈꯟꯗꯨꯅ, ꯅꯅꯝꯃꯒꯅꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯨ. ꯑꯩꯁꯨ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯇꯧꯔꯨꯈꯤꯒꯦ. ꯍꯣꯏ ꯃꯥ. ꯔꯥꯅꯤ ꯊꯣꯛꯈ꯭ꯔꯕꯗ ꯂꯩꯁꯦꯍꯟꯕꯤꯗꯨ ꯃꯄꯨꯛꯅꯤꯡ ꯏꯅꯧ ꯅꯧꯊꯣꯔꯛꯏ. ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯏꯅꯝꯃ, ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯏꯅ ꯁꯨꯡꯂꯥꯛ ꯂꯥꯛꯄꯤꯗ꯭ꯔꯤꯁꯤꯕꯣ? ꯌꯨꯝꯁꯤꯗ ꯑꯩꯅ ꯀꯌꯥ ꯋꯥꯅ ꯌꯨꯝꯁꯤꯗ ꯂꯩ, ꯅꯣꯡꯃ ꯐꯥꯎꯕꯁꯨ ꯍꯪꯕꯤꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯕꯨ ꯃꯈꯣꯏꯅ ꯊꯤꯅ ꯇꯧꯕ꯭ꯔꯣ? ꯏꯃꯥꯁꯤ ꯄꯥꯕꯨꯡꯅꯕꯨꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ. ꯑꯗꯣ ꯌꯥꯝꯕꯨꯡꯗꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ. ꯃꯥꯕꯨ ꯅꯪꯉꯣꯟꯗ ꯐꯨ-ꯆꯩꯕꯒ ꯇꯧꯕ꯭ꯔꯣ? ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯊꯤꯅ ꯐꯨꯏ. ꯑꯩꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯌꯥꯗꯦ. ꯌꯨꯝꯁꯤꯗꯒꯤ ꯑꯩ ꯈꯣꯡꯀꯥꯞ ꯑꯃꯠꯇ ꯀꯥꯟꯊꯣꯛꯑꯒ ꯊꯣꯛꯈꯤ ꯌꯥꯗꯦ, ꯃꯥ ꯌꯥꯎꯗꯅ. ꯏꯁ, ꯃꯤ ꯑꯗꯨꯗꯤ ꯈꯝꯕꯟꯖꯕꯒꯤ ꯇꯧꯔꯤꯅꯤ ꯑꯉꯥꯎꯕꯤꯁꯤꯗꯤ. ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯊꯣꯛ. ꯅꯪ ꯅꯃꯥꯗꯣ ꯁꯨꯝ ꯐꯠꯇꯦꯅ ꯈꯟꯈꯤꯕꯒꯤ ꯐꯅꯨꯕ ꯉꯝꯗ꯭ꯔꯤꯅꯤ. ꯑꯗꯨ ꯐꯨꯏ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕꯣ? ꯈꯤꯇꯪꯗꯤ ꯐꯔꯦ. ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯀꯦꯗꯤ ꯌꯥꯗꯦ. ꯏꯆꯦꯒ ꯄꯥꯎ ꯐꯥꯎꯅꯒꯦꯁꯨ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ. ꯏꯅꯝꯃ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ. ꯃꯥꯗꯣ ꯍꯥꯟꯅ ꯁꯅꯥꯅꯨ ꯀꯧꯕ ꯑꯃ ꯀꯣꯏꯅꯔꯝꯃꯦꯅ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ. ꯑꯗꯨꯅ ꯈꯝꯕꯟꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯈꯔ ꯉꯥꯡꯉꯨ. ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗ ꯉꯥꯎꯍꯜꯂꯨ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯤꯡꯊꯤꯅ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤ. ꯁꯣꯝꯗꯅ ꯁꯤꯟꯊꯥꯁꯨ ꯃꯕꯨꯡꯅ ꯄꯥꯝꯖꯕ ꯁꯅꯥ ꯊꯣꯡꯕꯁꯨ ꯌꯥꯎꯕ ꯑꯗꯨꯗꯗꯤ ꯂꯟꯆ ꯑꯣꯏꯖꯔꯒꯁꯨ ꯍꯥꯏꯗꯅ ꯍꯦꯟꯗ꯭ꯔꯤꯛꯁꯀ ꯄꯨꯟꯅ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯇꯤꯐꯤꯟꯗ ꯍꯥꯞꯂꯒ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯊꯤꯟꯕ ꯂꯥꯛꯄꯅꯤ. ꯎꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯊꯣꯡꯗꯨ ꯈꯖꯤꯛ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯡꯂꯒ ꯆꯪꯂꯛꯏ. ꯃꯥꯔꯁꯟꯁꯨ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯁꯤꯟꯊꯥꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ. ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ. ꯁꯤꯟꯊꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯣ, ꯁꯦꯡꯂꯕ ꯂꯥꯏꯁꯪꯒꯨꯝꯂꯕ ꯑꯣꯐꯤꯁ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯃꯥꯡꯕ ꯃꯤꯅ ꯀꯥꯁꯤꯗ ꯍꯦꯛꯇ ꯆꯪꯍꯜꯂꯤꯁꯤꯕꯣ? ꯁꯅꯥꯅꯨꯁꯨ ꯋꯥꯗꯣ ꯃꯉꯣꯟꯗ ꯄꯥꯟꯕ ꯃꯔꯝꯅ, ꯅꯪꯅ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ? ꯅꯪꯅ ꯑꯩꯕꯨ ꯑꯃꯥꯡꯕ ꯃꯤ ꯀꯥꯏꯗꯤ ꯀꯩꯅꯣ? ꯁꯤꯟꯊꯥꯁꯨ ꯏꯁꯦꯠꯇ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯤꯡ ꯄꯟꯈꯤꯗꯦꯅ. ꯁꯣꯝꯗ ꯄꯥꯜꯂꯤꯗꯨꯅꯗꯤ ꯅꯁꯥꯅ ꯅꯁꯥꯁꯤ ꯑꯃꯥꯡꯕꯅꯤ ꯈꯟꯖꯔꯦꯅ ꯇꯥꯛꯄꯅꯤꯅꯦ. ꯍꯦ, ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣꯅ? ꯏꯁ, ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯗꯣꯏꯕ?
ꯑꯗꯨꯒ ꯑꯃꯅ ꯑꯩ ꯀꯔꯝꯕ ꯃꯤꯑꯣꯏꯗ ꯊꯛꯁꯤ ꯈꯥꯁꯤ ꯎꯠꯀꯅꯤ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯅꯠꯇꯦꯅꯦ, ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒꯅꯣ? ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯟꯗꯧꯔꯤꯒꯦ? ꯁꯤꯟꯊꯥ ꯌꯥꯝ ꯀꯥꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯤ ꯅꯨꯄꯤ ꯊꯤꯔꯦ, ꯏꯅꯝꯁꯤ ꯑꯃꯁꯨ ꯌꯨꯝꯗ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯁꯤꯅ ꯀꯔꯝꯕꯅꯣ? ꯍꯥ, ꯀꯔꯝꯕꯅꯣ? ꯑꯩꯁꯦ ꯌꯥꯝꯕꯨꯡꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯍꯧꯗꯦ꯫ ꯃꯥꯔꯁꯟ ꯁꯥꯎꯅ ꯇꯦꯕꯜꯗ ꯊꯝꯃꯝꯕ ꯐ꯭ꯂꯥꯋꯔ ꯕꯦꯁꯇꯨ ꯇꯞ ꯄꯥꯏꯔꯒ ꯁꯅꯥꯅꯨꯗ ꯈꯪꯂꯪꯂꯪꯉꯛꯏ꯫ ꯑꯩꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗꯅꯣ? ꯅꯨꯄꯤꯅꯕꯨ ꯑꯗꯣ ꯅꯃꯥꯏ ꯀꯩ ꯈꯪꯗꯕ? ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯂꯩꯁꯦꯟꯕꯤ ꯅꯠꯇꯕ, ꯑꯩꯒꯤ ꯑꯕꯦꯝꯃ ꯅꯠꯇꯕ ꯂꯣꯏꯅꯕꯤ ꯀꯅꯥꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯒꯤ ꯆꯤꯛꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯁꯤꯜꯂꯤꯁꯤ ꯀꯩꯅꯣ? ꯅꯪꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯕꯨ ꯃꯤꯌꯥꯠꯄ ꯑꯣꯏꯍꯟꯒꯦꯅ ꯈꯟꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯂꯩꯁꯦꯟꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯤꯟꯊꯥꯁꯨ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯒꯤ ꯄꯥꯎꯗꯨ ꯃꯆꯥ ꯈꯥꯏꯅ ꯇꯝꯕ ꯌꯥꯕ ꯌꯥꯗꯕ ꯈꯝꯕꯟꯒꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯇꯨꯅ ꯇꯝꯁꯤꯜꯂꯤ꯫ ꯂꯩꯁꯦꯟꯕꯤꯁꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯉꯤ꯫ ꯉꯁꯥꯏ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨꯒ ꯁꯤꯟꯊꯥꯒꯤ ꯍꯤꯒꯥꯏꯕ ꯈꯔ ꯑꯗꯨꯒ ꯃꯀꯣꯛꯇꯨꯗ ꯑꯗꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯁꯦꯟꯕꯤꯁꯤ ꯁꯤꯟꯊꯥꯗꯒꯤꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤ꯫ ꯃꯥꯔꯁꯟꯅꯁꯨ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 9-10ꯗꯤ ꯑꯗꯨꯝ ꯍꯜꯂꯝꯒꯅꯤ꯫ ꯃꯁꯥꯒꯤ ꯈꯔ ꯄꯪꯕꯒꯤ ꯃꯤꯅ ꯍꯥꯏꯕ ꯈꯔ ꯊꯥꯖꯒꯟꯕꯒ ꯁꯥꯎꯅ ꯄꯦꯔꯤ ꯄꯦꯔꯤ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯩ꯫ ꯃꯇꯥꯡꯗꯨꯗ ꯃꯥꯔꯁꯟꯁꯨ ꯆꯪꯂꯛꯂꯒ ꯅꯨꯡꯁꯤꯅ ꯀꯧꯔꯦ꯫ ꯕꯦꯃꯥ, ꯀꯩꯅꯣ? ꯏꯅꯨꯡ ꯅꯨꯡꯁꯤꯅ ꯀꯧꯖꯔꯛꯄ ꯃꯤꯡꯒꯧꯗꯣ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯏꯉꯛꯉꯛꯅ, ꯈꯣꯟꯗꯥꯁꯤꯗꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯅꯦ ꯅꯣꯛꯈꯦꯗꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ ꯍꯧꯖꯤꯛꯇ꯫ ꯊꯕꯛꯀꯤ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯗꯨꯕꯨ ꯁꯣꯛꯑꯒ ꯋꯦꯜꯀꯝ ꯇꯧ ꯍꯥꯏꯔꯣꯏꯕꯣ? ꯅꯨꯄꯤ ꯈꯛ ꯅꯠꯇꯦꯅꯦ, ꯅꯣꯛꯄꯗꯤ ꯅꯨꯄꯥꯗꯨꯁꯨ ꯅꯣꯏꯅꯦ꯫ ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯀꯝꯇ ꯀꯧꯔꯛꯀꯅꯨ꯫ ꯅꯨꯄꯤꯗꯨꯒꯤ ꯏꯅꯨꯡ ꯅꯨꯡꯁꯤꯅ ꯉꯂꯥꯡꯂꯤꯕ ꯏꯁꯧ ꯑꯗꯨꯗ ꯀꯧꯔꯦ, ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ꯫ ꯍꯣ ꯑꯕꯦꯝꯃ, ꯌꯥꯝꯕꯨꯡꯒꯤ ꯁꯅꯥꯎ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯉꯁꯥꯏ ꯁꯅꯥꯅꯨꯒ ꯌꯥꯝ ꯅꯣꯛꯃꯤꯟꯅꯈꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯔꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯨ ꯌꯦꯡꯉꯨ, ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯩꯅ꯫ ꯁꯤꯟꯊꯥꯅ ꯇꯝꯂꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯔꯁꯟ ꯍꯤꯟꯖꯥꯡ ꯀꯟꯅ ꯑꯣꯠꯂꯤꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯞꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯈꯗꯥꯡꯗꯨ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯒ, ꯏꯁꯧꯒꯁꯤꯅ ꯃꯆꯥ ꯃꯆꯥ ꯌꯥꯝ ꯀꯟꯅ ꯂꯥꯡꯉꯛꯏ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣꯁꯨ ꯌꯥꯝ ꯀꯟꯅ ꯄꯨꯊꯣꯔꯛꯏ꯫ ꯀꯣꯂꯦꯖꯀꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯥꯅꯤꯡꯉꯩꯕ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯑꯩꯒꯁꯦ ꯌꯥꯝ ꯉꯝꯕ ꯃꯥꯅ ꯋꯥꯒꯁꯦ ꯌꯥꯝ ꯉꯥꯡꯉꯛꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯑꯩ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯑꯄꯪꯕ ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏ ꯆꯟꯅ ꯀꯩ ꯍꯥꯏꯖꯟꯕꯤꯔꯤꯅꯣꯕ? ꯑꯩꯁꯨ ꯏꯃꯥꯁꯤꯗꯅꯦ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯅꯤ ꯀꯣꯂꯦꯖ ꯀꯥꯅꯕ꯫ ꯃꯥꯔꯁꯟ ꯀꯣꯜꯂꯝꯕꯗꯣ ꯇꯞꯅ ꯊꯥꯗꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ꯫ ꯐꯣꯔꯝꯁꯨ 2ꯃꯨꯛꯇꯤ ꯂꯧꯔꯛꯑꯗꯕꯅꯤ꯫ ꯀꯔꯝꯕꯅꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ꯫ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯀꯩꯁꯨ ꯊꯝꯃꯣꯏ ꯑꯕꯦꯝꯃ꯫ ꯑꯗꯨꯕꯨ ꯊꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯑꯌꯥꯕꯗꯨ ꯈꯛꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯁꯦ꯫ ꯏꯔꯤꯡꯉꯥꯟꯕꯤ ꯍꯣꯏꯅ ꯇꯝꯕꯗꯣ ꯑꯣꯏꯅ ꯇꯝꯒꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯈꯜꯂꯣ꯫ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ, ꯌꯥꯝꯕꯨꯡ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤꯀꯣ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯒꯤ ꯌꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯅꯨꯅ ꯀꯩꯝꯇ ꯄꯤꯖꯔꯛꯇ꯭ꯔꯕꯣ? ꯑꯕꯦꯝꯃ, ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤ ꯀꯗꯩꯗꯤ? ꯑꯩꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯅ ꯊꯝꯃꯒ ꯅꯪꯅ ꯅꯣꯏ ꯅꯨꯄꯤꯗꯨꯒ ꯒꯥꯔꯤꯗ ꯅꯣꯡꯃꯇ ꯆꯠꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ, ꯅꯆꯤꯟꯅꯔꯩ ꯇꯧꯍꯩꯗꯦꯀꯣ꯫ ꯑꯆꯨꯝꯕ ꯍꯥꯏꯕꯗꯤ ꯁꯥꯎꯕꯅꯤ ꯂꯣꯏꯅ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯀꯣꯜ ꯇꯧꯒꯦ꯫ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯅꯍꯟꯅꯤꯡꯉꯕꯅꯤꯅ ꯅꯨꯡꯁꯤꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ, ꯀꯣꯜ ꯇꯧꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯞꯅꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯁꯥꯎꯕꯣꯏ ꯑꯣꯏꯅꯕꯣꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ, ꯐꯔꯦ ꯀꯩꯅꯣ, ꯅꯪꯁꯨ ꯁꯅꯥꯅꯨꯒ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯍꯤꯟꯖꯥꯡꯗꯨ ꯃꯨꯊꯠꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯍꯟꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯊꯦꯝꯁꯨ ꯊꯦꯝꯂꯛꯏ, ꯅꯣꯛꯇꯨꯅ꯫ ꯀꯩ ꯋꯥꯈꯜꯅꯣꯕ ꯅꯪꯅ ꯈꯟꯗꯣꯏꯁꯦ? ꯑꯩꯒꯤ ꯅꯠꯇꯕ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯊꯧ ꯅꯠꯇꯦ, ꯊꯥꯗꯣꯛ, ꯑꯩ ꯆꯠꯀꯦ꯫ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯗꯣꯛꯏ꯫ ꯑꯩ ꯅꯨꯄꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕꯒ ꯐꯥꯎꯔꯛꯑꯒ ꯈꯝꯕꯟꯕꯒ ꯄꯣꯛꯄꯒ ꯍꯧꯔꯦ꯫ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯕꯗꯒꯤ ꯈꯪꯅꯨꯡ ꯍꯦꯟ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯦ꯫ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯕꯦꯝꯃ? ꯁꯥꯛꯁꯤꯟꯅꯩ ꯅꯨꯄꯤꯁꯤ ꯊꯃꯣꯏꯗ ꯍꯔꯥꯎꯔꯕꯁꯨ
ꯁꯣꯝꯗꯅ ꯏꯔꯤꯛ ꯉꯥꯟꯕꯤꯗꯣ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯃꯄꯤꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯎꯠꯊꯣꯛꯇꯕ ꯑꯋꯥꯕꯅ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯄꯨꯕ ꯍꯦꯜꯂꯤ, ꯇꯝꯊꯣꯛꯇꯕ ꯃꯃꯣꯟ ꯅꯣꯛꯄꯅ ꯃꯗꯨꯅ ꯍꯦꯟꯅ ꯆꯩꯅꯥꯗꯨ ꯅꯥꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗ ꯁꯤꯟꯊꯔꯤ ꯄꯤꯔꯥꯡꯃꯥꯁꯨ ꯄꯣꯠꯁꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯀꯞꯂꯤꯉꯩ ꯆꯅꯨꯁꯨ ꯆꯪꯁꯤꯜꯂꯒ ꯃꯅꯥꯛꯇ ꯐꯝꯊꯔꯦ꯫ ꯏꯔꯤꯛ ꯉꯥꯟꯕꯤ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯏꯔꯤꯛ ꯉꯥꯟꯕꯤꯗꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯈꯣꯟꯗꯨ ꯈꯖꯤꯛ ꯁꯦꯝꯖꯤꯟꯅ ꯍꯪꯂꯛꯏ ꯋꯥꯍꯪ ꯑꯃ ꯆꯥꯅꯕꯤ ꯃꯇꯥꯗꯨꯗ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯀꯪꯕ ꯂꯩꯍꯥꯎ ꯑꯗꯨꯗꯁꯨ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯁꯝꯖꯤ ꯌꯧꯍꯟꯕꯗꯤ ꯉꯝꯗ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯤ ꯑꯩꯁꯦ ꯑꯉꯥꯎꯕꯤꯔꯣ? ꯁꯝꯂꯥꯡ ꯌꯧꯍꯟꯕꯤꯗꯦ, ꯂꯩꯔꯥꯡꯃꯥꯅ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ? ꯆꯅꯨ ꯃꯇꯥꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯦ꯫ ꯂꯩꯔꯥꯡꯃꯥꯁꯨ ꯈꯪꯂꯝꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯝꯖꯤ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ, ꯅꯪꯅꯁꯨ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯊꯝꯂꯤꯁꯤꯗꯤ꯫ ꯑꯩꯁꯨ ꯄꯥꯝꯕꯗꯤ ꯅꯠꯇꯦ ꯀꯅꯥ ꯑꯃꯒꯤ ꯁꯝꯂꯥꯡ ꯌꯥꯎꯗ ꯂꯩꯔꯥꯡꯃꯥꯅ ꯂꯩꯃꯟ ꯆꯠꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡꯃꯥꯕꯨ ꯈꯨꯗꯣꯜ ꯇꯝꯂꯛꯈꯤꯕ ꯃꯍꯥꯛꯅ ꯁꯝꯖꯤ ꯌꯧꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇꯕꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯂꯩꯔꯥꯡꯃꯥꯕꯨ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯉꯝꯒꯅꯤ? ꯂꯩꯔꯛꯁꯤꯒꯤ ꯃꯄꯨ ꯑꯁꯦꯡꯕꯗꯣ ꯑꯩꯗꯤ ꯑꯣꯏꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯃꯄꯣꯛꯅꯤ ꯏꯇꯥ, ꯑꯩꯈꯣꯏꯁꯨ ꯂꯩꯔꯥꯡ ꯑꯃꯅ ꯀꯅꯥ ꯑꯃꯒꯤ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡꯑꯣꯏꯗ ꯂꯩꯃꯟ ꯆꯟꯈꯤꯕ ꯍꯥꯏꯕꯁꯦ ꯂꯩꯔꯥꯡꯃꯥꯒꯤ ꯃꯒꯨꯜ ꯈꯖꯤꯛꯇꯤ ꯍꯟꯊꯩ꯫ ꯆꯅꯨ, ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯅ ꯄꯤꯔꯝꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯀꯪꯕ ꯂꯩꯍꯧꯁꯦ ꯂꯩꯃꯥꯏꯗ ꯆꯣꯏꯖꯩꯅꯅ ꯀꯦꯟꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯄꯒꯤ ꯑꯩꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯀꯅꯥ ꯑꯃꯒꯤ ꯁꯝꯖꯤ ꯌꯧꯔꯕꯁꯨ ꯂꯩꯃꯟ ꯆꯜꯍꯜꯂꯒ ꯆꯟꯅꯐꯝ ꯈꯪꯍꯟꯗ ꯃꯥꯡꯈꯤꯕ ꯂꯩꯔꯥꯡꯃꯥꯒꯤ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯃꯥꯏꯗ ꯆꯣꯏꯖꯩꯅꯅ ꯊꯝꯂꯤꯕ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯀꯔꯤꯅꯣ? ꯂꯩꯔꯥꯡꯃꯥꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯤꯕꯁꯤ ꯁꯝꯖꯤ ꯌꯧꯗꯦ ꯍꯥꯏꯕꯗꯨ ꯈꯛꯀꯤꯔꯣ? ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯔꯥꯡꯃꯥꯕꯨ ꯂꯩꯃꯥꯏ ꯊꯛꯇ ꯆꯣꯏꯖꯩꯅꯅ ꯑꯩ ꯀꯦꯜꯍꯟꯅꯤꯡꯗꯤꯌꯦ꯫ ꯃꯄꯨ ꯃꯥꯅ ꯂꯩꯔꯥꯡꯁꯦ ꯅꯪꯒꯤ ꯁꯝꯖꯤꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡꯖꯐꯝ ꯄꯤꯌꯨ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯊꯧꯅꯥꯃꯥꯁꯨ ꯂꯩꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯂꯩꯔꯥꯡꯃꯥꯁꯨ ꯂꯥꯏꯕꯛ ꯐꯕꯤ ꯂꯛꯇ ꯁꯣꯏꯗꯅ ꯆꯜꯂꯝꯒꯗꯧꯕꯅꯤ꯫ ꯂꯥꯞꯅꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯃꯤ ꯃꯨꯊꯠꯄ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯉꯝꯂꯔꯣꯏ ꯈꯪꯏ꯫ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯆꯨꯁꯤꯟꯗꯨꯅ ꯅꯩꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯅꯤ ꯋꯥꯈꯜꯗꯨꯗ꯫ ꯑꯗꯨꯕꯨ ꯅꯪ ꯃꯥꯕꯨ ꯀꯥꯎꯕ ꯇꯝꯂꯣ, ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡ ꯆꯩꯅꯥ ꯄꯤꯕꯗꯤ ꯂꯦꯞꯄꯣ꯫ ꯆꯅꯨ, ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅꯤꯅ ꯃꯥꯡꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯂꯩꯕꯁꯦ ꯆꯩꯅꯥ ꯍꯦꯟꯕꯅꯤ꯫ ꯃꯁꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯏꯟꯊꯣꯛꯀꯦꯅ ꯈꯜꯂꯒ ꯏꯃꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯦꯞꯄꯛꯄ ꯀꯥꯎꯕ ꯉꯝꯗꯕꯁꯤꯕꯨ ꯑꯩꯅꯔꯥ? ꯀꯥꯎꯒꯦ ꯈꯜꯂꯒꯁꯨ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯕꯁꯨ ꯁꯛꯊꯝ ꯊꯤꯠꯐꯝꯗꯒꯤ ꯃꯃꯤ ꯁꯝꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤꯅꯤ, ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯔꯣꯏ꯫ ꯃꯐꯝꯅ ꯃꯇꯝꯅ ꯅꯝꯁꯤꯟꯈ꯭ꯔꯕꯁꯨ ꯍꯣꯡꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯃꯤ ꯀꯣꯛ ꯍꯥꯏꯕ ꯌꯥꯔꯨꯏ, ꯑꯀꯥꯏꯕ ꯂꯤꯛꯂꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯝꯖꯤꯟꯕ ꯌꯥꯕ꯭ꯔꯅꯦ? ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯆꯤꯟꯕꯥꯜ ꯈꯛꯅ ꯍꯥꯏꯕꯕꯨ ꯆꯠꯅꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯕꯨ ꯈꯪꯗꯦ, ꯑꯇꯣꯞꯄ ꯃꯍꯨꯠ ꯑꯃ ꯁꯤꯟꯒꯦ ꯋꯥꯈꯜ ꯃꯥꯅꯗꯤ ꯈꯜꯂꯤ, ꯊꯃꯣꯏꯅꯗꯤ ꯉꯝꯍꯟꯗꯦ꯫ ꯁꯤꯟꯕ ꯌꯥꯔꯨꯏ, ꯅꯪꯅ ꯁꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯀꯅꯥ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯃꯔꯨ ꯐꯪꯅ ꯐꯨꯛꯀꯗꯕꯅꯤ, ꯅꯪ ꯈꯛꯅ ꯉꯝꯃꯣꯏ꯫ ꯍꯣꯠꯅꯔꯛꯂꯤꯕ ꯃꯤꯗꯣ ꯑꯩꯅ ꯃꯗꯨꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕ ꯉꯝꯂꯨꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯁꯨꯛ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯅꯝ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯅꯝ ꯀꯟꯕ ꯊꯃꯣꯏꯗꯨꯒꯤꯗꯤ ꯑꯅꯝ ꯀꯟꯕ ꯀꯅꯥꯝ ꯃꯊꯧ ꯇꯥꯏ꯫ ꯑꯃꯨꯛ ꯇꯧꯔꯝꯂꯒ ꯇꯣꯛꯄ, ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯣꯛꯄꯗꯣ ꯀꯅꯥ ꯑꯃꯅ ꯉꯝꯒꯗꯕ ꯊꯃꯣꯏ ꯄꯥꯟꯗꯕꯒꯤꯅꯤ꯫ ꯆꯦꯛꯁꯤꯟꯕꯒꯤ ꯃꯒꯨꯟ ꯍꯥꯞꯄ ꯉꯝꯗꯕ ꯀꯅꯥ ꯑꯃꯗ ꯅꯪꯒꯤ ꯑꯁꯣꯟꯕ ꯎꯠꯀꯅꯨ꯫ ꯆꯅꯨ, ꯑꯉꯧꯕ ꯑꯀꯪꯕ ꯂꯩꯍꯥꯎ ꯑꯁꯤꯅ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤꯗꯣ ꯇꯠꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯂꯩꯔꯥꯡꯃꯥꯅ ꯁꯣꯏꯕ ꯅꯠꯇꯦ, ꯃꯥꯅ ꯀꯥꯏꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯄꯤꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯈꯨꯗꯝꯅꯤ ꯈꯟꯗꯣꯛꯂꯣ, ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯊꯤꯝꯖꯤꯟꯕ ꯇꯝꯃꯨ꯫ ꯃꯥꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯝꯒꯅꯤ, ꯅꯨꯡꯁꯤꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯈꯪ ꯀꯟꯕ ꯑꯣꯏꯕꯒꯤ ꯎꯠꯊꯣꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯀꯅꯥꯅ ꯈꯪꯕꯅꯣ? ꯑꯩ ꯌꯥꯝ ꯋꯥꯔꯦ ꯆꯅꯨ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯃꯥꯅ ꯏꯄꯥꯝꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯂꯝꯂꯒꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯔꯧꯔꯣꯏꯗꯕꯅꯤ꯫
ꯃꯥꯁꯨ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨꯅꯅꯤ ꯅꯪ ꯑꯩꯅ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯃꯌꯥꯝꯁꯤ ꯄꯨꯔꯛꯄ ꯇꯥꯕꯅꯤ ꯃꯤꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯪꯕꯤꯗ꯭ꯔꯒꯗꯤ ꯀꯝꯗꯧꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯤ ꯃꯥꯗꯣ ꯆꯅꯨꯗ ꯀꯣꯜꯂꯒ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯃꯥ ꯑꯩꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯣꯏꯗ꯭ꯔꯣ ꯀꯥꯎꯗꯤ ꯀꯥꯎꯔꯝꯃꯣꯏ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯉꯝꯂꯣꯏ ꯈꯟꯕꯒꯤ ꯅꯪꯕꯨ ꯏꯟꯊꯣꯛꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃ ꯍꯦꯛ ꯐꯪꯕꯗꯅꯦ ꯅꯪꯉꯣꯟꯗ ꯋꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯥꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯥꯗꯤ ꯑꯇꯣꯞꯄ ꯈꯟꯈ꯭ꯔꯦ ꯅꯪꯁꯨ ꯃꯨꯐ ꯑꯣꯟ ꯇꯧꯕ ꯇꯝꯃꯨ ꯃꯨꯐ ꯑꯣꯟ ꯇꯧꯔꯣ ꯃꯥꯁꯨ ꯃꯥꯒꯤ ꯂꯝꯕꯤ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯅꯪꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯕ ꯃꯤꯒꯤ ꯂꯝꯕꯤꯗꯨꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯨꯔꯅꯨ ꯑꯇꯣꯞꯄ ꯊꯤꯈꯣ ꯀꯥꯎꯕ ꯇꯝꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯔꯨꯅꯤ ꯈꯪꯕꯤꯒꯗꯕ ꯎꯕꯤꯒꯗꯧꯕ ꯃꯥꯅ ꯎꯕꯤꯗ꯭ꯔꯗꯨꯗꯤ ꯍꯧꯈꯤꯕ ꯃꯍꯩꯒꯤ ꯅꯨꯡꯁꯤ ꯃꯇꯝꯗꯣ ꯑꯩ ꯀꯔꯝꯅ ꯀꯥꯎꯕ ꯉꯝꯗꯣꯏꯅꯣ ꯄꯨꯝꯅꯃꯛ ꯃꯐꯝꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯀꯞꯄꯅꯨ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯝꯕ ꯆꯩꯅꯥꯗꯨ ꯄꯦꯟꯅ ꯀꯞꯇꯨꯅ ꯆꯥꯅꯕꯤ ꯃꯇꯥꯗꯨꯗ ꯇꯝꯖꯗꯨꯅ ꯈꯖꯤꯛꯇ ꯊꯃꯣꯏ ꯑꯗꯨ ꯌꯥꯡꯅꯕ ꯍꯣꯠꯅꯕꯅꯤ ꯃꯇꯥꯒꯤ ꯃꯇꯥꯗ ꯃꯤꯀꯨꯞ ꯈꯔ ꯂꯩꯕꯗꯨꯅ ꯃꯩꯁꯥ ꯈꯖꯤꯛꯇꯤ ꯀꯣꯛꯄꯒꯨꯝ ꯀꯞꯂꯤꯕꯗꯨ ꯂꯦꯞꯅꯕ ꯍꯣꯠꯅꯖꯩ ꯆꯅꯨꯁꯨ ꯏꯔꯤꯛ ꯉꯥꯟꯕꯤꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯄꯣꯞ ꯊꯥꯗꯨꯅ ꯊꯦꯝꯖꯤꯟꯕꯤ